Lakhipuronline putoksaba February ki tang 8 Sagol se numit ki Khomjinba Pao tabirase Ahanbada Maroi Pao Kasar Jila Police ki Khongjanga magi makhada yam kraba huran potlam kaya silchar dagi phagat kre Assam ki jila mari samnahanduna ngarang dagi Pawan Hans helicopter service aure Nongin NGO na lamjing duna pranam ek ki makhada al ani ki maphamda sel gi mateng phangjana bagi order copy khusina kre Kaina Kumari da pangthok ki ba national thangta championship da saruk yaruba kasar ki sanaroi singbu taram na okre amasung KC Malik Memorial Invitation Football Tournament ta Sunrise na digar fuller tolbu panjal nipan suino da maitian kre Haujik mapungoi ba pau tabirase Kasar Police ki achoba mai pakpa maoina jila asigi mapam kaya dagi huran ki bapolom kaya phagat pangam kre Khongjang asida tongan mafam dagi laisang amadi yum dagi huran duna pukiba mamal tanglaba polam kaya pitrai gi kolik video camera SLR camera amadi mamal tangba mobile phone kaya marom phagalakpa duda yauri huran polam sing asibu paisinduna thamlamba mioi ani aduga huran bada chenaba mioi ani ga punna mioi mari Police na wahang pang chathari haina ASP normal mahatana paumi sing da phongdokhi mini truck amagi mapot oigadaba huran polam sing adu huran bada chenaba makhata ba te mioi sing tijina na bagi damak phagalakpa mioi mari adu silchar sadar thana da wahang pang chathari Silchar Mohanagorit ঘটি থকা বিভিন্ন চুৰি ঘটনা লৈ আমি হচেষ্ট হৈ আছো আৰু ইয়াৰ লগত যিবিলাক লোক সম্পৰ্কিত হৈ আছে যিসকল লোক চুৰি কাৰ্য সংগঠিত হৈ আছে তাৰ কাৰণে আমাৰ এটা বিশেষ অভিযান আমি আৰম্ভ কৰিছো আমি এটা মহানগৰত যেতে ঘটনাবিলাক বা চুৰি ঘটনা হ'ব নোৱাৰে যিবিলাক বাগলাৰী ঘটনাবিলাক মানুহ নথকা সুবিধা লৈ তেওঁলোকে ঘৰত সোমাই কেতিয়াবা দিনতো কেতিয়াবা ৰাতিও এনেকুৱা তেওঁলোকে যি ঘটনাবিলাক সংগঠিত কৰে তাক লৈ পেলাই আমি এটা এডিশনাল এসপি হেডকোয়ার্টার নেতৃত্বত এটা আমি টাস্ক ফোর্স গঠন কৰিছো ইয়াতে যে ইয়াক লৈ পেলাই যাতে এই এওঁলোকক আমি বাধা দিব পৰা যায় আৰু তেওঁলোকক যিসকলে এনেকুৱা ঘটনাত যাতে ইনভলভ আছে তেওঁলোকক আমি কাঠগড়াত থিয় কৰাব পাৰো তেওঁলোকৰ বিৰুদ্ধে কঠোৰ আইনগত ব্যৱস্থা ল'ব পাৰো তাৰ কাৰণে আমাৰ অভিযান অব্যাহত আছে Awang nongpok lamdamda chathok chasinda hena khudong chaba puraknabagi pandamda National Helicopter Carrier ama oiriba Pawan Hans Limited PHL na Assam gi jila mari samnahanduna ngarangdagi helicopter service haure Guwahati Dibrugarh Jorhat amadi Tezpur jila gi nongthak lambi tarukta service asi leiragani hairi service asi ahan bagi oina chayolda numit humni ningthaukaba yumsakaisha amadi irai numita paigani hairi District Legal Service Authority gi kuthangda kumja lising ani ka kunmathoi da MN taukiba Pranam Act 2017 gi makhada nongin NGO na lamjing lamtak pituna chatharakiba matungina haukiba Krista kumja lising ani ka kunithoi gi September thagi tang 8 da Assam gi Kasar jila gi Deputy Commissioner gi maphamda Jingdong lekai Sonai Kasar gi chahi marfu taruk rom suraba Sanaujam Hembabu amadi mahaki nupi chahi marfuram surabi Sanaujam ongbi thaba ahal oiraklaba matai manaw ani asina makhoibu hojik sarkar gi thabak tawriba machanupa ahalna mama mapabu hanna phawba yengbiraktre haina thangatkiba wakatki mahi oina haukiba February gi tang 3 ta Kasar jila gi additional district magistrate ki maigedagi order ama thokre hairiba order asigi matungina mama mapa ani asina hingliba makai machanupa gi salary gi senphamdagi chada tara deduct tobiduna direct account credit oiragani haibagi order copy thoglakre hairi thoglakhiba order copy adu ngarang February gi tang 9 nungthil gi pung 3 da nongin NGO gi advisor Khaidem Birendra chairman Mutum Gunadhon General Secretary Laisram Sarat amadi member Maimom Saji yauna ahal anida order copy adu kusina kre haina NGO asigi maigedagi khangalagli Maisnam sagai apunba lukki Maisnam Manglem Luang na bluchingba miyoi nipan asabatim amana Assam gi Lakhipur Binakandi part tu khungangda igi khongul liba thorama mapangthokre Manipur amadi mapan Manipur gi Maisnam sagai gi apunba puya ama phongna nabagi pandamda tizin humjin bagi makha chatharak poina Lakhipur Binakandi da khundariba meitei singna
masagi chanabi lining laison kaidana chathaduna leiba thengnakre hairi maisnam sagai gi ipai pusingna ahan bada khundarak pahorok pada mafam asi ihang hangna leirami adubu hojikti atopa phurup kayana khunda salakre haina maisnam sagai apun balup gi secretary M Doren gi cherol amada hairi masi February gi tang ni pan English ni ga kulumdoi ko yumja ga saname asida Manipur dagi maisnam sagai apun balup ki ko gi bibarel Sri Maisnam manglem luang al singbat tim niwe ni pana sabat tim mama masi ko masida laktuna binap Kandi part 2 gi sininaw sing ahalaman ko gi pura indolsa amari sininaw pai punamaka unaduna wai sajaga khongjawa si asumati ngai jai Tamil Nadu Thangta Association na jumbo iduna kaina Komarida handakta pangthokiba kunipan suba National Thangta Championship ta saruk yaruraba Kasargi sanaroi taramaribu Kasar District Thangta Association na taramna okre Silchar Railway Station da leibak pokpa numita thunglakibada band party kalwenana lengyan phi amadi leipareng hoktuna sanaroi taramari adubo taramna okhi taramna okpagi thoromaduda maroina Trinamool Congress ki State Secretary amasung mitei luchingba Dr. Maimom Santi Kumarna sanaroi sing adubu pungning thogot poina saruk yaki amasung kudol pot tamki paumi singa unabada Dr. Maimom Santi Kumarna hai Kasargi Thangta sanaroi singna matam chupada gold medal purak patatna thengnei handaksu Assam gi saruk yaki ba sanaroi nipuma thoigi manungda Kasar jila dagi saruk yaki ba sanaroi taramarina gold mari silver taruk amasung bronze mari phangduna mai paklakpa si yamnamak thagat ningai ni haiki Thangta gi sanaroi singbu sarkar na matik chaba amadi phangpham thokpa adhikar kaya pifam thoki haina sumahak na haiki Kasar District Thangta Association ki President BC Singha Vice President Bishwajit Singha loinana atei thobuba singsu saruk yaki Amaromda Eastern Thangta Association na sinduna Association asigi makada kaina Kumarida February gitang amadagi ahum phawba sanakiba Kunipan Suba National Thangta Championship asida saruk yaduna gold silver amadi bronze medal phangduna mai paklakhiba sanaroi maribu band party kalunana release chatuna taramna okre Joragul Khunsang amadi Mongolpur Khunja singna leipareng lengyan phina chingba hoktuna sanaroi singadubo taramna okhi amadi coach oiriba Bisanta Singbu pugning thogot biki aroibada Mongolpur Khunja singna aphongba mifam ama sinduna sanaroi mari adubo taramna okhi sanaroi sing adudi Aris Benit Sharma Anup Singha amadi Sumit Roy ni Thauramasida chief guest oina Trinamool Congress ki State Secretary amasung mitei luchingba Dr. Maimom Santi Kumarna saruk yapiduna sanaroi singbu pungning thogot biki loinana Eastern Thangta gi thorom khudingda sel gi tengbang tanatana ngamjaba mating pangduna sanaroi singbu sakutkani haiki thoromaduda M Deven na mipama poiki coach Bisanta na mahaki pugning gi oiba warol piki Bishwajit Singha amadi Manimon Singsu dice ki leiting oibiki miyamna Bisanta gi honna jamanbu thagatki Selin Digital na Manipur gi Khongampat awang lekai da leibi Laisram Bobi Devi Upadhyaksha Imphal West ki yumda ngarang chatuna Laisram Bobi na honorary doctorate in social work phanglakpada ikai khumnaba galoinana taramna okre Thaurum ka mari leinana Fanjobam Danajit Singh chairman Selin Digital na haikebada Selin Digital Award 2022 phangkrabi Laisram Bobi Devi na honorary doctorate in social work phanglakhibasi nungaiba phawi honaba bulep trabadi punsida maipakpa misakama oibangami haibasi L Bobi Devi na takle haiki Thaurumaduda Ketrimaim James Singh FPO L Somen Kumar TO amadi Selin Digital gi member singsu saruk yakiba galoinana lengyan phi thagat warol amadi achamba kudol su tamki hairi All Jiribam Sports Association asinduna Jiribam Higher Secondary School gi sanabungda chatharakliba kunmapan suba KC Malik Memorial Invitation Football Tournament ki ngarang sanakiba match ta Sunrise na Digger HSC Fulartolbo Panjal Nipan Suinoda Maitiba Pikre match aduda Sunrise na toss ngamduna side khanki aduga Digger Fulartolna ball kauduna sanaba hokki
मैच असिदा KH नीलकमल ग्लोरी नीला अमदी वनचांगना सेंटर रेफरी असिस्टेंट रेफरी सिंह अमसुंग फोर्थ रेफरी की थौदांग पुखी जिरीबाम की विद्यानगर लेबा मल्टीपर्पस स्पोर्ट्स कॉम्प्लेक्स जिरीबाम डिस्ट्रिक्ट क्रिकेट एसोसिएशन सिलांगदना चथरगलिबा 13 सुबा लेट एल रोहिणी कुमार सिंह मेमोरियल क्रिकेट लीग 2023 की ngarang sanakibा मैच सोनापुर GPLSA ना सनराइज पु रन 4-9 माइथियन क्रे मैच अदुदा सनराइज ना टॉस ngамदुना फील्डिंग तौखी सोनापुर GPLSA की सानरोय मुक्तादीन ना मैन ऑफ द मैच ओइकी प्रदीप कुमार अमदी TH प्रेम कुमार ना अंपायर ओइबिखी अरोइबदा मरुइबा पाव अमुखन्ना कासार जिला पुलिस की खोंजंगमगी मखादा यामख्रबा हुरान पोटलम कया सिलचरदगी फागतख्रे आसाम की जिला मरी समनाहंदुना ngarangdagi पवन हंस हेलीकॉप्टर सर्विस आउरे नोंगिन NGO ना लमजिंगदुना प्रणाम एक की मखादा आहल अनि की मफमदा सेल की मतेंग फंगजनबगी ऑर्डर कॉपी खुसिनख्रे कैना कुमारी दा पांगथोकिबा नेशनल थांगता चैंपियनशिप दा सरुक यारुबा कासार की सानरोइसिंगबु तरामना ओखरे अमसुंग KC मालिक मेमोरियल इनवाइटेशन फुटबॉल टूर्नामेंट सनराइज ना दिगर फुलर तोलबु पंजल 9-0 माइथियन क्रे लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।